ꯀꯩꯅꯣꯅꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯑꯦꯛꯁꯤꯗꯦꯟꯗꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯁꯣꯛꯈꯤꯕꯅꯤ ꯑꯦꯛꯁꯤꯗꯦꯟꯁꯦ ꯀꯔꯝꯕ ꯆꯍꯤꯗ ꯊꯣꯛꯈꯤꯕꯅꯣ 2019ꯗ ꯃꯣꯏꯅ ꯑꯗꯨꯝ ꯄꯣꯊꯥꯔꯣꯅ ꯄꯣꯊꯥꯔꯨꯔꯣ ꯅꯣꯏ ꯁꯤꯗꯤ ꯑꯁꯤꯒꯤ ꯑꯅꯥꯕꯁꯤꯗꯤ ꯌꯥꯝꯅ ꯄꯩꯁꯥ ꯆꯪꯕ ꯁꯦꯕꯥ ꯌꯥꯝ ꯋꯥꯕ ꯑꯅꯥꯕꯅꯤ ꯅꯣꯏꯅ ꯍꯤꯡꯍꯟꯒꯦ ꯅꯣꯏꯅ ꯈꯨꯠꯇ ꯂꯩꯔꯦ ꯁꯤꯍꯟꯒꯦ ꯅꯣꯏꯅ ꯈꯨꯠꯇ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯀꯥꯟꯗ ꯏꯆꯥ ꯑꯅꯤꯁꯤꯒ ꯃꯥꯒ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩ ꯉꯁꯤꯐꯥꯎꯗꯤ ꯑꯩ ꯃꯥ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯦꯡꯕ ꯇꯥꯕꯅꯤꯅ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯃꯥ ꯆꯥꯛ ꯄꯤꯖꯔꯝꯃꯦ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯝꯃꯦ ꯑꯗꯩ ꯃꯥꯒꯤ ꯆꯦꯄꯤꯕ ꯂꯣꯡꯕꯤꯕ ꯃꯥꯒꯤ ꯁꯣꯏꯗꯅꯕ ꯊꯝꯕꯤꯔꯝꯃꯦ ꯑꯩ ꯆꯠꯂꯅꯤ ꯑꯩ ꯅꯨꯡꯁꯤꯠ ꯍꯥꯜꯂꯤꯅꯤꯀꯣ ꯅꯨꯡꯁꯤꯠꯅꯦ ꯇꯣ ꯁꯤ ꯃꯦꯆꯤꯟꯅꯦꯕ ꯁꯤꯁꯦ ꯑꯣꯀꯦ ꯁꯤ ꯃꯦꯆꯤꯟꯁꯤꯅꯀꯣ ꯁꯤ ꯃꯦꯆꯤꯟꯁꯤꯅ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤ ꯃꯣꯝꯄꯥꯛꯁꯤꯗꯤ ꯀꯌꯥ ꯄꯤ ꯑꯗꯨ 5,000 ꯗꯗꯥꯗꯤ ꯏꯇꯩꯃ ꯁꯨꯃꯥꯏꯅ ꯐꯪꯕꯁꯦ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯒꯦ ꯃꯥ ꯂꯩꯕꯩ ꯍꯤꯡꯉꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯁꯦꯕꯥ ꯑꯩꯈꯣꯏꯁꯤꯗꯤ ꯁꯦꯕꯥ ꯑꯔꯨꯕꯅꯦꯕ ꯑꯩ ꯉꯁꯤ ꯆꯠꯄ ꯉꯝꯃꯩꯁꯦ ꯅꯣꯡꯃ ꯆꯠꯄ ꯉꯝꯃꯣꯏꯗꯣꯏꯅꯦ ꯑꯍꯟ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯁꯣꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯂꯦꯞꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯇꯨꯡꯗ ꯌꯥꯝ ꯊꯤꯅ ꯋꯥꯗꯣꯏꯅꯤ ꯑꯩ ꯐꯤꯕꯝ ꯎꯔꯦ ꯈꯪ ꯂꯩꯅꯤꯅ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤ ꯑꯩ ꯗꯗꯥꯒꯤ ꯆꯤꯆꯦꯒꯤ ꯏꯇꯩꯃꯒꯤ ꯑꯦꯀꯥꯎꯟꯗꯨꯒ 500 ꯈꯛ ꯑꯩꯁꯨ ꯁꯤꯒꯤ ꯃꯊꯪ ꯂꯩꯕꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯈꯩꯅꯁꯨ ꯀꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯌꯦꯡꯉꯁꯤ ꯇꯧꯔꯛꯀꯅꯤꯁꯨ ꯈꯜꯂꯦ ꯑꯗꯨꯗꯩꯗꯨ ꯁꯤ ꯃꯊꯪ ꯂꯩꯕꯗꯨꯒ ꯍꯥꯞꯅꯕꯀꯣ ꯅꯪꯒꯤꯗꯨꯒ ꯌꯥꯎꯕ꯭ꯔꯥ ꯖꯤꯄꯦ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯏ ꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯂꯥꯏꯔꯦꯟꯖꯝꯗꯅꯦ ꯊꯣꯛꯂꯛꯏꯁꯦ ꯂꯥꯏꯔꯦꯟꯖꯝꯗꯒꯤ ꯏꯆꯦ ꯑꯃꯅ ꯀꯨꯏꯔꯦ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯛꯄꯁꯦ ꯏꯆꯦꯒꯤꯁꯨ ꯌꯨꯝꯁꯦ ꯈꯤꯇꯪ ꯀꯟꯗꯤꯁꯟ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯤꯆꯦ ꯑꯩ ꯂꯥꯛꯑꯒ ꯆꯤꯆꯦꯒ ꯑꯗꯨꯒ ꯗꯗꯥꯒꯁꯨ ꯎꯅꯖꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯐꯤꯕꯝꯗꯅꯣ ꯏꯆꯦꯒꯤ ꯌꯥꯝꯅ ꯀꯟꯗꯤꯁꯟ ꯆꯥꯗꯕ ꯑꯋꯥꯕꯁꯦꯅ ꯃꯌꯥꯝ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯃꯊꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯆꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯆꯤꯆꯦꯒꯤ ꯃꯥꯏ ꯍꯁꯕꯦꯟꯁꯦ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯁꯣꯛꯄꯗꯒꯤ ꯐꯃꯨꯡꯗꯅ ꯂꯦꯡꯕ ꯌꯥꯗꯦ ꯑꯗꯨꯒ ꯐꯤꯕꯝ ꯌꯥꯝ ꯇꯥꯗꯅ ꯂꯩ ꯍꯥꯏꯕꯀꯣ ꯑꯗꯨꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯅ ꯏꯁꯥꯃꯛ ꯆꯠꯂꯒ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯝꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯅ ꯑꯥꯗ ꯆꯠꯂꯒ ꯆꯤꯆꯦꯒ ꯇꯥꯟꯅꯔꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯀꯔꯝꯕ ꯃꯈꯜꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯤꯆꯦ ꯑꯩꯈꯣꯏꯗꯃꯛꯇ ꯃꯇꯦꯡ ꯑꯁꯦ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯛꯑꯒꯦ ꯑꯩꯒ ꯂꯣꯏꯅꯅ ꯁꯨꯔꯦꯁꯀ ꯁꯣꯝꯗ ꯁꯤꯕꯥꯅꯟꯗ ꯊꯣꯛꯈꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯑꯗꯨꯗꯤ ꯂꯥꯏꯔꯤꯡꯖꯝ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯕ ꯆꯤꯆꯦꯗꯣ ꯌꯧꯔꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯃꯌꯥꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯧꯖꯔꯦ ꯆꯤꯆꯦꯒꯤ ꯌꯨꯝꯗ ꯑꯗꯨꯒ ꯆꯤꯆꯦ ꯁꯣꯝꯗ ꯉꯥꯏꯕꯤꯗꯅ ꯂꯩꯕꯤꯔꯝꯃꯦ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯑꯃꯅ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯂꯥꯜꯂꯤꯕ ꯆꯤꯆꯦꯁꯤꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯌꯦꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯨꯃꯥꯏꯅ ꯑꯩꯕꯨ ꯈꯪꯕꯤꯕ ꯌꯥꯎꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯩꯕꯨ ꯈꯪꯕꯤꯔꯝꯕ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯌꯥꯎꯕꯤꯔꯝꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯀꯔꯤꯝꯇ ꯇꯧ ꯉꯝꯗ꯭ꯔꯁꯨ ꯑꯋꯥꯕ ꯇꯥꯕ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯐꯤꯕꯝ ꯈꯔ ꯁꯣꯛꯄꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯦꯟ ꯑꯣꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯕꯨ ꯎꯅꯅꯤꯡꯕ ꯑꯗꯨꯒ ꯑꯩꯅ ꯆꯠꯂ ꯎꯅꯔꯨꯕ ꯑꯗꯨꯒ ꯑꯩꯅ ꯉꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯕ ꯌꯥꯕ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯤꯆꯦ ꯑꯩꯈꯣꯏ ꯖꯤꯄꯦ ꯅꯝꯕꯔꯒ ꯍꯥꯞꯄꯤꯒꯦ ꯗꯗꯥ ꯄꯨꯟꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯋꯥꯕꯗꯣ ꯀꯩꯅꯣ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯂꯥꯛꯇꯅ ꯄꯨꯗꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯍꯧꯖꯤꯛ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯖꯗꯣꯔꯦ ꯑꯗꯨꯅꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯖꯔꯒꯦ ꯗꯗꯥꯒꯤ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣꯀꯣ ꯃꯌꯥꯝ ꯌꯥꯅꯤ ꯌꯥꯅꯤ ꯂꯣꯏ ꯂꯣꯏꯔꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯀꯥꯈꯠꯄꯗꯅꯦ ꯍꯣꯏ ꯃꯕꯨꯛꯁꯦ ꯁꯤ ꯀꯟꯈꯠꯄ ꯑꯩꯅ ꯅꯍꯥꯟ ꯁꯌꯣ ꯂꯥꯛꯑꯝꯃꯦꯕ ꯃꯌꯥꯝ ꯑꯩ ꯂꯥꯛꯏꯁꯦ ꯀꯣꯂꯥ ꯂꯥꯏꯔꯦꯟꯖꯝ ꯃꯈꯥ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯥꯛꯏꯕ ꯑꯩꯅ ꯗꯗꯥ ꯑꯃ ꯎꯅꯕ ꯂꯥꯛꯏꯁꯦ ꯗꯗꯥꯒꯤ ꯐꯤꯕꯝ ꯎꯔ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯗꯗꯥꯒꯤ ꯐꯦꯃꯤꯂꯤꯗ ꯑꯉꯥꯡ ꯑꯅꯤ ꯀꯣ ꯑꯉꯥꯡ ꯑꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯃꯥꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯣ ꯑꯗꯨꯒ ꯗꯗꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯗꯗꯥꯒꯤ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯔꯝꯕ ꯃꯇꯥꯡꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯀꯩꯅꯣꯅꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯑꯦꯛꯁꯤꯗꯦꯟꯗꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯁꯣꯛꯈꯤꯕꯅꯤ ꯑꯦꯛꯁꯤꯗꯦꯟꯁꯦ ꯀꯔꯝꯕ ꯆꯍꯤꯗ ꯊꯣꯛꯈꯤꯕꯅꯣ 2019ꯗ ꯑꯣ ꯑꯩꯒꯤꯅ 20ꯗ ꯗꯗꯥꯒꯤ 19 ꯗꯗꯥꯒꯤ ꯃꯤꯡꯁꯤꯅ ꯀꯩ ꯑꯣꯏꯕꯤꯗꯣꯏꯅꯣ
Baje ko. Baje ko. Samom baje. Title sakay na kariba. Samom. Okay. Aduga itay mahiming na. Samom Bijeta. Okay. Ado angang ani yaw matun accident je oini ko. Man chahi taruk sok tangai ri. Chahi taruk sangai. Sahi taruk sugada. Chahi nate. Angang ichanupa hansina sahi taruk harakpa. Aduga ichanupasina sahi amaga tha hum harakpada. Si accident thoki. Dadadi kai subir mi hane. Hana check surame. Check surame ko. Accident ko mane mato ko na oyi ko. Accident se ma kuji cheng khanghau drai der kang nimit ko oibanina. Ado ma si gari ne di thuma me haraga ado kanam to uhoba natre ado taraga lerim kanda mini pusalapane ba. Ado kanano karino habdo khoi kai imbe khanghau drai. Thoma ma dum thadar ma chen ga. Chen ga bajane. Do kai khanghau drai ba. Ado ga gidi kona doctor bu khala. Nimitu do khaji singna sum no tor kana ko sum dangji da kai no ma si stock to izara na ko ko UCPAC da bukhala kana BAC da gi sidi akhodi ngamari sa lo na tor kana ka rims sa le rims gi pung tare ti gi leibisan leibisna mo je karimta reason je haiba ngamdre ba ade haiba ngamdra kana ko pung ani mu tar kana moi doctor am khagla kana sidi spinning ko ni sidi sa lo na ko sije da sa de refer ta wai ade sije da refer ta kana mo 40,000 to kada tawro kari pesa ka thodu ba mana advance piro advance ICU de later de ko kan ngamro hai de ko ICU de laire la kanda mo ne su ka imde treatment tawdre drai mo ju lai mo khangdre ha ba haidi no ji ko ji hai ba ngamdre hai mo ne su de di ko sum masim nau mayam sina ko taw kanda aigi hingon dagi point tare thadoe point tare thado kanda aina Puretta, kind of Guhatida Zenasida, a himpung drama 20 Purus. Adubu Ayro Gandhi, my Sidigi hard bit 35 Lagiba. Adubu Ayro Gandhi, Moina City, Vashunta Royce, Maggie, down to Tarakanda, therapy, one Tadore, therapy, Manhalaka, Damokosi, Uripokta, Tani Mulek and therapy. Gari, the Kanaki Ballet table. The Angang to Mazam Susian body, Mrs. Tamamaka, music very high by that. And the Rakana, the Sashem, the body himself, and the matter, as he said, the Ushua, and the sea ladies. Was it good? Time Kagadi liang biye. Kangkok ta sumai sumana tangan hong daga sungam bewan. Ngam de do. Accident dagi soke bani ho. Singak samgi kai no sida. Sigi kana taw. Doin ba pop ki bai ta. Sigi singdi se. Ungsai sai. Ungsai sai na pop ki ba de plate thab su ya de person taw ya da. Saru kai din na tanang ba. Ade doctor na hai sigi po si de ko de hai ba ngam de ne me po tharu ro na thara pune ba. Dawana hara ba. Thara pune. Adam tu na kem treatment ni wari hadre. Treatment hai ba hai se moina dum pothaura na potharu ro ni sidi sigi anaba sidi ya na paisa changba seba yang wa ba anaba ni noi ni hinge hingan ge nen kutala ri sian ge nen kutala du ai ne ana khona ra ga ni cha ni si ga ma ga khona ra ga ai ngasi bok de ai ma ka inta problem le hen da na le hen ba ngam ni to bu hatang mo pak si katang bera la ko de ningung ji kara pok thore mombak se asi mombak se na to dai pa nungai hipe ade asi mombak se nuksit hali ni ko nuksit ni to si machine ni si okay asi machine ni na si machine ji na tha doi ne ba aduga si mombak se ni kya pi adu lising manga ko adum kya numit tha kya mu si na ba ha hai se tam mangam de ya khoina hek leiru baga adum adigi purapada adum khorapasu yawi adigi khoina leiraga khutang kuina satpasu yawi adu daw du su leire sigi electric ki posidi Koi guarantee pi ngam do. Asi de hipadi kama nungai ba kwai de ngai bugi nataba China phang do. Sa biat so kai kai torok to. Se hauji loi patle bako acha ngong si pataba hai mai pos dum hepsila lai pani na skin do falak ta ba lieng halle dana masana Si horo pagi adai na mongon do hore do polo je hai bje. Ma sum sa to chang do ni na ko. Anga ni school ka ba Gare, ma class 7 gare, do saure do hoji. Anga ni kai se kheu ma se khara sum swai ji da sum mobile ke sum yeng nei bis da aina ne war su wa na ne ai ji yum ipam gu su ka tanara ga kwa angang si pung mai de gi tuition am thare ba adu ma he hala ko taw tin thara ga pung ni pan ma class loi
ꯁꯟꯒ ꯃꯣꯏ ꯄꯩꯁꯥ ꯑꯝꯇ ꯂꯧꯕꯤꯕꯣꯠꯇꯦ ꯑꯗꯣ ꯃꯥꯅ ꯉꯝꯕ ꯃꯇꯦꯡ ꯇꯧꯅꯒꯗꯕ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯨꯝ ꯂꯩꯕꯅꯤꯅ ꯑꯉꯥꯡꯈꯩꯁꯤꯅꯁꯨ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯃꯣꯏ ꯀꯣꯛꯇ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯑꯩ ꯂꯩꯔꯤꯒꯩꯗꯤ ꯐꯩꯌꯦꯕ ꯑꯩꯁꯨ ꯄꯩꯁꯥ ꯇꯥꯟꯗ ꯌꯥꯗꯕ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯆꯠꯊꯣꯛꯑꯦꯕ ꯆꯠꯊꯣꯛꯄꯅꯤꯅ ꯑꯗꯨꯅ ꯑꯗꯨꯗꯤ ꯍꯤꯡꯅꯕꯒꯤ ꯀꯩꯅꯣꯗ ꯏꯇꯩꯃꯅ ꯑꯗꯨꯝ ꯈꯔ ꯁꯨꯔꯣꯝꯃꯦ ꯑꯩꯅ ꯌꯧꯗꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯌꯧꯗꯕ ꯂꯩꯇꯦ ꯁꯣꯝꯗꯁꯨ ꯗꯗꯥꯒꯤꯁꯨ ꯌꯦꯡꯕ ꯇꯥꯕꯅꯤ나 ꯑꯅꯤꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯃꯥ ꯆꯥꯛ ꯄꯤꯖꯔꯝꯃꯦ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯝꯃꯦ ꯑꯗꯩ ꯃꯥꯒꯤ ꯆꯦꯄꯤꯕ ꯂꯣꯡꯕꯤꯕ ꯃꯥꯒꯤ ꯁꯣꯏꯗꯅꯕ ꯊꯝꯕꯤꯔꯝꯃꯦ ꯑꯩ ꯆꯠꯂꯅꯤ ꯑꯩ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯩ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯅ ꯆꯠꯂꯤ ꯊꯕꯛꯁꯤꯅ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯨꯝꯕ ꯗꯤꯁꯦꯕꯜ ꯑꯣꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯐꯪꯅꯤꯡꯉꯒꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯪꯗꯣꯏꯅꯣ ꯈꯪꯗꯕꯁꯤꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯃꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯑꯩꯅ ꯄꯤꯕꯅꯦꯕ ꯑꯣ ꯑꯁ ꯌꯥꯝ ꯐꯩ ꯆꯅꯄꯂꯦ ꯑꯗꯨꯗꯤ ꯌꯨꯝꯁꯤꯅ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯀꯩꯁꯥꯡ ꯅꯥꯕꯨꯁꯤꯗ ꯀꯀꯥꯅꯀꯣ ꯑꯩ ꯀꯩꯁꯥꯡꯊꯣꯡ ꯇꯣꯞ ꯂꯩꯇꯣꯏꯅꯦ ꯑꯣꯀꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯅꯥꯕꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤ ꯀꯩꯅꯣꯗ ꯇꯥꯛꯌꯦꯟꯗ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯅꯨꯡꯗ ꯂꯨꯄꯥ 1,94,000 ꯐꯪꯕ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯇꯥꯟꯅꯕꯅꯤꯅ ꯑꯩꯅ ꯒꯣꯔꯃꯦꯟꯗꯒꯤ ꯑꯣꯏꯅ ꯇꯥꯟꯅꯕ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯔꯒꯗꯤ ꯑꯩ ꯁꯤꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯁꯤꯅ ꯑꯩꯅ ꯒꯣꯔꯃꯦꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯣꯏꯅꯥꯏꯕꯒꯤ ꯀꯔꯤ ꯂꯩ ꯑꯗꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯅꯁꯨ ꯆꯠꯂꯦꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯑꯩꯅ ꯏꯃꯨꯡꯁꯤ ꯈꯤꯇꯪ ꯆꯔꯥꯕꯨꯛꯇꯤ ꯍꯦꯟꯗꯦ ꯑꯗꯨꯒ ꯑꯍꯦꯟꯕ ꯄꯣꯠꯇꯤ ꯂꯩꯁꯟꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯁꯣꯝꯗ ꯂꯣꯏꯅꯃꯛ ꯌꯦꯡꯉꯛꯄ ꯑꯉꯥꯡꯒꯤ ꯍꯧꯔꯛꯄꯗꯨꯅ ꯁ꯭ꯀꯨꯜꯁꯤ ꯕꯦꯟꯗ ꯆꯠꯂꯛꯏꯕꯅꯤ ꯍꯣꯏ ꯑꯗꯒꯤ ꯑꯩꯅ ꯁꯨꯝ ꯊꯤꯟꯕ ꯉꯝꯗꯦ ꯃꯄꯥꯅ ꯊꯤꯟꯒꯗꯧꯗ ꯑꯩ ꯀꯅꯥꯅ ꯊꯤꯟꯗꯣꯏꯅꯣ ꯃꯥꯁꯨ ꯁꯪꯗ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯉꯛꯇꯧ ꯂꯩꯔꯒꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯇ꯭ꯌꯨꯁꯟ ꯆꯠꯂꯣꯅ ꯕꯕꯥ ꯁꯪꯉꯣꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯕ ꯑꯗꯣ ꯏꯆꯦꯃꯗꯤ ꯉꯁꯤ ꯗꯗꯥꯅ ꯁꯨꯃꯥꯏꯅ ꯐꯤꯕꯝ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯑꯦꯛꯁꯤꯗꯦꯟ ꯃꯇꯨꯡꯗ ꯑꯣꯏꯔꯛꯄꯁꯦ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯨꯔꯥ ꯂꯥꯏꯐ ꯇꯥꯏꯝ ꯗꯗꯥꯒꯤ ꯁꯤ ꯐꯤꯕꯝꯁꯤꯒ ꯑꯗꯨꯝ ꯗꯗꯥꯕꯨ ꯍꯣꯠꯅꯕꯣ ꯑꯉꯥꯡ ꯑꯅꯤꯕꯨ ꯍꯣꯠꯅꯕꯣ ꯌꯥꯝꯅ ꯋꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯇꯩꯃꯒꯤ ꯄꯨꯛꯅꯤꯡꯗ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯗꯨꯝ ꯀꯃꯥꯏꯅ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯩ ꯁꯨꯃꯥꯏꯅ ꯏꯄꯨꯔꯣꯏꯕꯗ ꯐꯪꯖꯔꯤꯁꯤꯁꯨ ꯉꯁꯤ ꯑꯦꯛꯁꯤꯗꯦꯟ ꯍꯤꯡꯍꯧꯔꯒ ꯐꯃꯨꯡꯗ ꯇꯥ ꯂꯩꯔꯁꯨ ꯑꯩꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧ ꯐꯪꯉꯤꯁꯤꯁꯨ ꯃꯥꯅꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯧ ꯈꯜꯂꯦ ꯇꯥ ꯂꯩꯔꯒꯁꯨ ꯃꯥ ꯑꯃ ꯂꯩꯕꯒꯤ ꯑꯩꯁꯤ ꯃꯤ ꯄꯥꯈꯥ ꯇꯧꯔꯤꯅꯤꯀꯣ ꯏꯆꯥꯁꯤꯡꯁꯤꯅ ꯕꯕꯥ ꯀꯧꯕ ꯐꯪꯉꯤꯅꯤꯀꯣ ꯑꯗꯨꯅ ꯃꯥꯁꯤ ꯂꯩꯍꯟꯒꯦ ꯑꯅ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯑꯩ ꯍꯣꯠꯅꯖꯩꯑꯕ ꯏꯆꯥꯁꯤꯡꯁꯨ ꯍꯣꯠꯅꯒꯦ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯦꯗꯅ ꯏꯆꯥꯁꯤꯡꯁꯨ ꯍꯣꯠꯅꯒꯦ ꯃꯥꯁꯨ ꯍꯣꯠꯅꯒꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯥꯗꯕꯗꯤ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯅ ꯃꯇꯝꯗꯨꯗ ꯅꯥꯕ ꯌꯥꯗꯦ ꯏꯇꯩꯃꯗꯤ ꯀꯥꯏꯗꯦ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯒꯨꯂꯤ ꯆꯥꯔꯤꯌꯦ ꯍꯣꯏ ꯑꯗꯨ ꯗꯥꯛꯇꯔ ꯑꯗꯨꯃꯥꯏꯅꯁꯨ ꯌꯦꯡꯊꯣꯛꯑꯒ ꯆꯥ ꯇꯥꯕꯅꯦ ꯑꯩ ꯆꯦꯛꯑꯞ ꯆꯞ ꯃꯇꯝ ꯃꯥꯟꯅꯩꯌꯦ ꯆꯥꯅ ꯆꯠꯂꯤ ꯂꯣꯏꯅꯃꯛ ꯑꯩꯅ ꯃꯣꯏꯗ ꯍꯥꯏ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯇꯦꯟꯁꯟ ꯑꯗꯨꯃꯥꯏꯅ ꯄꯤꯒꯅꯨ ꯁꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯕꯅꯤꯅꯀꯣ ꯃꯇꯝ ꯆꯥꯅ ꯑꯩ ꯆꯦꯛꯑꯞ ꯆꯠꯂꯤ ꯁꯤ ꯑꯩ ꯁꯟ ꯗꯣꯛꯇꯔ ꯁꯥꯔꯤꯉꯩꯗꯩꯅꯤ ꯅꯥꯔꯤꯁꯦ ꯁꯟ ꯁꯥꯕ ꯍꯥꯏꯕꯅꯤ ꯁꯟ ꯁꯥ ꯍꯧꯔꯛꯄꯗꯩ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯨꯟꯗꯣꯛꯑꯝꯃꯦꯕ ꯁꯤ ꯑꯉꯥꯡꯁꯦ ꯌꯨꯝꯗ ꯃꯤꯡ ꯀꯩ ꯃꯥꯅꯅꯦ ꯀꯧꯏ ꯑꯍꯤꯡ ꯅꯪꯒꯤ ꯀꯞꯄꯗꯅꯦ ꯃꯤꯅ ꯍꯥꯏꯅꯩꯌꯦꯕ ꯑꯍꯤꯡ ꯑꯁ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯃꯤꯡ ꯀꯞꯄꯦꯕ ꯀꯩ ꯑꯩ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯧꯒꯦ ꯎꯅꯗꯦꯕ ꯃꯥꯒ ꯍꯥ ꯕꯤꯌꯥ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯦ ꯕꯤꯔꯥꯠ ꯍꯥ ꯕꯤꯔꯥꯠ ꯕꯤꯔꯥꯠ ꯅꯪ ꯇꯨꯏꯁꯟ ꯆꯠꯂꯨꯏꯔꯥ ꯄ꯭ꯔꯤꯆꯤꯒꯅꯣ ꯑꯣ ꯃꯥꯅ ꯑꯇꯣꯝꯕ ꯑꯣꯏꯗꯣꯏꯔꯥ ꯃꯥ ꯑꯇꯣꯝꯕꯅꯤ ꯃꯥꯅꯅꯦ ꯆꯍꯤ ꯑꯃꯒ ꯊꯥ 2 ꯍꯥꯏꯔꯛꯄꯗꯩꯅꯦꯕ ꯑꯣ ꯅꯪ ꯁꯣꯝꯗ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯝꯃꯤꯅꯣ ꯁꯣꯝꯗ ꯂꯥꯡꯒꯦ ꯇꯧꯔꯤꯗꯨꯅ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯤꯕ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯗꯗꯥꯗꯤ ꯏꯇꯩꯃ ꯁꯨꯃꯥꯏꯅ ꯐꯪꯕꯁꯦ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯒꯦ ꯃꯥ ꯂꯩꯕꯩ ꯍꯤꯡꯉꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯁꯦꯕꯥ ꯑꯩꯈꯣꯏꯁꯤꯗꯤ ꯁꯦꯕꯥ ꯑꯔꯨꯕꯅꯦꯕ ꯑꯔꯨꯕꯅꯦ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯑꯗꯣ ꯑꯁ ꯑꯍꯤꯡꯁꯦ ꯇꯨꯝ ꯐꯪꯖꯄꯣꯠꯇ꯭ꯔꯦ ꯅꯣꯡꯃꯗ ꯑꯩ ꯍꯦꯛ ꯅꯥꯕꯗꯒꯤ ꯑꯍꯤꯡꯁꯦ 2ꯔꯛ ꯅꯠꯇ꯭ꯔꯒ 3ꯂꯛꯇꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯍꯧꯗꯣꯛꯑꯕꯅꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯀꯥꯟꯗ ꯑꯗꯨꯝ ꯉꯁꯤꯕꯨ ꯑꯋꯥ ꯑꯅꯥ ꯈꯥꯡꯉꯤꯁꯤ ꯃꯥ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅꯤꯡꯉꯦ ꯑꯩ ꯇꯁꯦꯡꯅ ꯍꯣꯏ ꯑꯇꯣꯞꯄꯁꯨ ꯉꯝꯕꯗꯤ ꯉꯝꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯑꯩꯅꯁꯨ ꯉꯥꯡꯕꯤꯔꯤꯅꯤ ꯑꯩ ꯄꯦꯜꯂꯛꯇꯕꯅꯤꯅꯀꯣ ꯑꯗꯨꯏꯁꯨ ꯍꯣꯏ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯈꯔ ꯍꯥꯏꯗꯤ ꯐꯠ ꯂꯥꯎꯅ ꯅꯪꯗꯕ ꯌꯥꯎꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯍꯥꯒꯠꯆꯕ ꯃꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯗ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩꯁꯨ ꯇꯁꯦꯡꯅ ꯏꯇꯩꯃꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯤꯕꯝꯗ ꯑꯗꯨꯒ ꯗꯗꯥꯅꯁꯨ ꯑꯗꯨꯒꯤ ꯚꯦꯂꯨ ꯈꯪꯉꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅꯦ ꯐꯅ ꯊꯥꯗꯣꯛ ꯆꯠꯄ ꯀꯣꯡꯒꯥꯏꯅꯤꯀꯣ ꯑꯗꯨꯒ ꯐꯤꯕꯝ ꯆꯥꯗꯕ ꯕꯦꯔꯥ ꯀꯥꯕ ꯀꯣꯡꯒꯥꯏꯅꯤꯀꯣ ꯑꯅꯝꯕ ꯍꯥꯏꯗꯤ ꯂꯝꯁꯝ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯎꯋꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤ ꯐꯤꯕꯝꯗ ꯑꯣꯏꯔꯁꯨ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯃꯌꯥꯝ ꯊꯦꯡꯅꯩ ꯁꯨꯃꯥꯏꯅ ꯑꯅꯝꯕ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯗꯗꯥꯗꯤ ꯑꯃꯨꯛ ꯏꯇꯩꯃꯒ ꯑꯉꯥꯡꯒ ꯂꯩꯍꯧꯔꯦꯀꯣ
pakhangdasu sumaina ta leiba jawini ko sininga da tasengna nungaite adumaina ukanda anungaite haraga khoinadi ngahaktang pudlisina ngahaktang wari sanaraga nungai thokpase asisu tamba taina todra yam nungaina la asi leiramdragadi leiraroi ko accident da somagadi aduga soga ai si matek sima yaraga ngasi isa ani u phangi ko aigi nupi u phangi aduga mayam gi marakta lei phangbuje sigi mahausisu tongale ko adumaina khaladi kitang khak penthokpa nungaiba ai kitang oijo phawina dodana swada bara juko ubu phangaga lei phangba ai se ko isa u jida wa ka idune isa ki kumai kana ko sumaina leiba ngamni tasengna isa ki kumai u dana natraga darai sire tu india ga na me india army ke ga yam suwa wa mamazani dana sai kiminam jela me khanida ba CRPF ta lai bakta adumaina khandok ta CRPF to ro khana tamata ai ado mayamju ubini ko dadagi phibam jum kai aduga akhoi gi haidi hingdaba yadraba chinenau matani ko dadana samaina ta leire abi badakta itei manamu agang ani gi yengakpa aduga ai hai ba bet asigumba ju leiba tare natri skin phalakte sok lei ko aduna aina haigedabadi aidi laaga tasena social media da akhoi chinenau samaina warakpa matamda aina ngamjaba content kare sema thadokpada pukel chaw bai sinau singna adam awabada saruk yahanningi aduga mateng ta honingi haiba tare ana ai kenogi chi kai itema di Gpay number pai ana mana ai di itema ki Google Pay number hapsaramge aduga pukel chaw bai sinau myamna aibati ai kanano dada kanano akoise ima mate changa tani hana kandoga wariba awaba ko akoina wari aise tena wariba phibamje haidi yam nungaite adamaina aigi nungsiraba subscriber myamna angamba hapchadoriba chichegi teimagi account number duga ko myamna angamba mateng tahoningi myamna tobine na khalle ai dum samaina aina ngamakpa content sema puthokpa kanda haidi Gpay number hapaga si tawrisina aina ngamjaba mateng ni aduga aingu chawthok chaini aina samai chalaga video ma focus to nambiragadi dada khoi haidi samna haibda sen kitang laga mai leiba bet sitang lakpa ngamba natraga mai hidak langtak aduga angang singki school chalapa kholupa awaba mathaka awaba ni ngasi temna thiknai je aduga dada su hingauraga su mana ngasi hingiba phibam je myamna ubi sini haidi yamna nungaite yam nusi haiba tare ko aduga hana su aidi lakhre aduga dada khoi su haidi sida leirami adu khangnadabani khangnaw tambaje ngasidi rayanjanda hana laika nari dada ju falengani dada 2019 da soye aina 2020 da soye adu mamang dai 2016 gumada sida laga leirami noni manabida rayanjanda adu de khoi thekna pontiam aduga aiju accident ora samane social media platform da awabra saruk yab khangbadagi ei mana su noi dada ju samai tawi haibdai una thukla bono ai to pokpa adu dam thoina laksaraga ina dada gi awana itema awana tanaraga ngasi sak mai khangnaraga awabada saruk yaminari sini aduna myam daina hanjina hage da request tawjari myamna sel chawba ichina myamna angamba ai mateng ta honingi aina su nijari haiba tai ado hojikti itema suri ba thabak heji kari subi sen tanaba haise ai buji ai haijari dune hojikti disable gi certificate se mo kotte painingba aduga khangdaba adugi laina adugumba chenok chenjingi ko adugumba chenbasing aina loin sela kanda magi nom patient du katang lain doctor de pura kanda sign doctor gi percentage to sign do lora kanda aina documents sing mo de loin pibane ba adugu ai tasina mayam gi ai free da tawbudi ngamde ba ai gi moina khara pirakuduna ai gi imung pubunina chengna harabada ai imung puna ba ai hona je ba adugumba mayam ma adiki adudasu nate akogi marriage man disable orakani marriage certificate se tanto akanda akogi pesa phungi ai adugumba do khara adusu aina hona biba myam gi ko yam phai sini te mana puksel kyam sawe da masa gi husband si ta bani atopa gi ju samaina oiram gani aduga sarkar da gi khoi disable oiba phibam chadreba soina reba ichi naw singda karma makhangi mateng tawba jayabdo adu phau te te mana myam gi senbiri ko aduga ite mana da mai sen ko tana khara ngam na tanjaba ko
दादा जो व्हील चेयर का तोंगलगा दम ꯇꯣꯡꯉꯦ ꯍꯟꯗꯛ ꯑꯩꯅ ꯁꯤꯗꯒꯤ ꯂꯧꯔꯦ ꯑꯗꯨꯒ ꯃꯥꯗ ꯅꯠꯇꯅ ꯑꯩ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯁꯤꯌꯔꯁꯦ ꯄꯤꯕꯤꯈꯔꯦꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯄꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯗꯤ ꯉꯔꯥꯡꯗꯁꯨ ꯑꯃ ꯄꯤꯈꯤꯕ ꯃꯌꯥꯡꯐꯥꯟꯗ ꯑꯗꯨ ꯗꯗꯥ ꯋꯤꯜ ꯆꯤꯌꯔ ꯇꯣꯡꯍꯟꯕꯗꯗꯤ ꯍꯣꯠꯅꯕꯗꯗꯤ ꯈꯔ ꯋꯥꯔꯝꯒꯅꯤꯀꯣ ꯃꯤ ꯑꯍꯨꯝ ꯃꯤ ꯃꯔꯤꯗꯤ ꯆꯪꯉꯦ ꯃꯁꯥꯁꯦ ꯑꯗꯣ ꯃꯥꯅꯗꯤ ꯇꯣꯡꯒꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅꯅꯦ ꯃꯤꯁꯦ ꯁꯨꯝ ꯍꯥꯏꯕ ꯇꯟꯗꯅꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯣ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯟꯅꯗꯤ ꯍꯧꯔꯛꯄ ꯅꯥꯕ ꯈꯪꯉꯦ ꯑꯩꯁꯨ ꯈꯪꯉꯦ ꯅꯥꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤꯀꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯈꯛꯇꯅꯦꯕꯀꯣ ꯈꯪꯉꯦ ꯈꯪꯉꯦ ꯑꯩꯅ ꯉꯁꯤ ꯑꯩ ꯏꯆꯥꯁꯤꯡꯁꯤ ꯃꯤ ꯑꯣꯏꯅꯕ ꯑꯩ ꯍꯣꯠꯅꯒꯦꯀꯣꯅ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯌꯥꯝ ꯐꯩꯅꯤ ꯏꯆꯥꯅꯤ ꯈꯛ ꯐꯪꯖꯍꯧꯏꯗꯣ ꯅꯨꯄꯥ ꯃꯆꯥꯅꯤ ꯈꯛꯇꯗ ꯅꯨꯄꯥ ꯃꯆꯥ ꯈꯪꯗꯦ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯦ ꯐꯪꯉꯤꯕꯁꯤꯡꯁꯦ ꯌꯥꯝ ꯇꯥꯡꯉꯕ ꯂꯟꯅꯤ ꯑꯗꯨꯒ ꯃꯣꯏꯗ ꯐꯖꯅ ꯁꯦꯝꯕꯤꯍꯧꯕꯀꯣ ꯏꯇꯩꯃꯅ ꯋꯥꯔꯤꯈꯩ ꯋꯥꯔꯒ ꯃꯣꯏꯗ ꯐꯖꯅ ꯁꯦꯝꯕꯤꯍꯧꯔꯗꯤꯀꯣ ꯊꯕꯛ ꯃꯆꯥ ꯑꯃꯃꯝꯇꯪ ꯁꯨꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯝꯕꯩꯗꯨꯒ ꯍꯥꯏꯗꯤ ꯏꯇꯩꯃꯅꯁꯨ ꯃꯌꯥꯝ ꯔꯤꯂꯦꯛꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯍꯌꯦꯡꯁꯨ ꯅꯨꯡꯉꯥꯏꯅꯕ ꯆꯠꯇꯣꯏꯅꯦ ꯏꯪꯂꯤꯁ ꯄꯣꯀꯟꯁꯦ ꯑꯩꯅ ꯃꯤꯁꯦ ꯈꯣꯝꯃꯒ ꯑꯩꯒꯤ ꯐ꯭ꯔꯤ ꯑꯣꯏꯅꯕꯅꯦ ꯑꯩꯅ ꯈꯣꯡꯁꯦ ꯑꯁꯤ ꯀꯣꯔꯣꯟ ꯍꯣꯏꯁꯦ ꯈꯣꯠꯂꯨꯕꯩꯔꯥ ꯀꯩꯅꯣ ꯑꯩꯅ ꯈꯣꯠꯄꯩꯅꯦ ꯑꯣ ꯃꯥꯁꯦ ꯃꯈꯣꯡꯁꯦ ꯍꯥꯝꯃꯒꯁꯨ ꯀꯟꯅ ꯈꯣꯠꯄ ꯌꯥꯗ꯭ꯔꯦꯕ ꯈꯥꯝꯗꯦꯛꯑ ꯂꯩꯕꯗꯣ ꯑꯗꯨꯝ ꯈꯥꯝꯗꯦꯔꯛꯄꯀꯣ ꯍꯥꯏꯗꯤ ꯐꯤꯜ ꯈꯪꯉꯛꯇꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯃꯁꯝ ꯀꯛꯄꯁꯨ ꯑꯩꯅ ꯑꯩ ꯃꯤ ꯑꯃꯇ ꯅꯦꯛꯇ꯭ꯔꯦ ꯑꯩ ꯍꯥꯏꯔꯔꯣꯏꯅ ꯊꯃꯣꯏꯁꯤꯗ ꯀꯟꯅ ꯐꯥꯖꯤꯜꯂꯒꯀꯣ ꯍꯩꯅ ꯉꯝꯃꯤꯈꯩ ꯍꯣꯠꯅꯅꯤꯡꯉꯤꯁꯤ ꯑꯩꯅ ꯍꯥꯟꯅ ꯁꯝ ꯀꯛꯄꯅꯦꯕ ꯃꯤ ꯍꯥꯏꯁꯤꯗꯤ ꯅꯣꯡꯃ ꯍꯥꯏꯔꯔꯣꯏ ꯅꯤꯅꯤ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯔꯣꯏꯕ ꯉꯝꯃꯔꯣꯏ ꯏꯁꯥꯗ ꯉꯛꯇ ꯗꯥꯏꯇ ꯇꯥꯏ ꯃꯈꯣꯡ ꯑꯗꯨꯗꯨꯅꯅꯤ ꯑꯩꯅ ꯏꯔꯨꯖꯕ ꯏꯊꯟꯗ ꯇꯧꯏ ꯃꯥ ꯆꯦꯛꯄ ꯏꯊꯟꯗ ꯇꯧꯏ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯁꯨ ꯑꯩ ꯑꯌꯨꯛ ꯄꯨꯡ 8ꯗ ꯑꯩ ꯖꯦꯅꯤꯝꯁꯇ ꯄꯦꯁꯦꯟ ꯄꯨꯒꯗꯕ ꯂꯩꯔꯁꯨ ꯑꯩ ꯆꯥꯛ ꯆꯥꯗꯅ ꯑꯩ ꯆꯠꯂꯦꯕ ꯃꯉꯣꯟꯗ ꯍꯪꯉꯣ ꯑꯩ ꯆꯥꯛ ꯆꯥꯗꯅ ꯆꯠꯄ ꯉꯥꯛꯇꯅꯦꯕ ꯑꯥꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯀꯥꯟꯗ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯗ ꯄꯨꯡ 3-4 ꯃꯅꯨꯡꯗ ꯑꯩ ꯍꯟꯒꯦ ꯑꯩ ꯊꯦꯡꯅ ꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩ ꯋꯥꯅ ꯂꯩꯕꯅꯤꯅ ꯃꯤꯅ ꯑꯩꯁꯨ ꯅꯨꯡꯁꯤꯔꯣꯏꯀꯣ ꯍꯥꯏꯗꯅ ꯑꯩ ꯉꯟꯅ ꯍꯜꯂꯛꯑꯦꯕ ꯑꯗꯣ ꯏꯇꯩꯃꯅ ꯍꯥꯏꯗꯤ ꯌꯨꯝꯁꯤꯒꯤ ꯂꯣꯏ ꯌꯦꯡꯁꯤꯟꯕꯅꯤꯅꯀꯣ ꯏꯇꯩꯃꯁꯨ ꯅꯥꯕ ꯌꯥꯗꯦ ꯑꯗꯨꯅ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯅ ꯆꯥꯕꯤꯕ ꯀꯣ ꯍꯥꯏꯗꯤ ꯏꯇꯩꯃꯅ ꯅꯥꯈ꯭ꯔꯗꯤ ꯀꯅꯥꯅ ꯑꯣꯏꯍꯧꯗꯣꯔꯤ ꯐꯤꯕꯝꯗꯣ ꯑꯗꯨꯅ ꯏꯇꯩꯃꯁꯦ ꯅꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯅꯥꯔꯤꯅꯤ ꯅꯥꯔꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯧꯔꯤꯅꯤ ꯑꯣꯏꯔꯛꯄ ꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯌꯥꯝ ꯊꯤꯅ ꯋꯥꯅꯤ ꯅꯥꯔꯛꯑꯒ ꯑꯩꯒꯤ ꯅꯥꯕꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯨꯈꯤꯕ ꯑꯗꯒꯤ ꯏꯁꯨ ꯅꯧꯔꯤꯕ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯥꯔꯛꯄꯁꯤꯅ ꯀꯩꯗꯧꯋꯦꯕ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯏ ꯑꯩ ꯍꯤꯡꯅꯤꯡꯉꯛꯇꯦꯕ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯦ ꯍꯣꯠꯅꯅꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗꯅ ꯃꯥꯒꯤ ꯌꯨꯝꯅꯦꯞ ꯃꯥꯏ ꯇꯥꯟꯈ꯭ꯔꯅꯤ ꯑꯩꯒꯤꯕꯨ ꯀꯅꯥ ꯌꯦꯡꯕꯤꯗꯣꯏꯅꯣ ꯑꯩꯕꯨ ꯁꯤꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯅꯠꯇꯦꯕ ꯑꯩ ꯋꯥꯈꯜꯁꯤꯅ ꯈꯜꯂꯛꯇꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯃꯌꯥꯝ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯁꯨꯅꯤ ꯑꯗ ꯑꯩ ꯌꯨꯝꯗ ꯆꯠꯂꯦ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯑꯩ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯒꯣꯖꯦꯟꯗ ꯄꯨꯔꯦ ꯒꯣꯖꯦꯟꯗ ꯄꯨꯔꯀꯥꯟꯗ ꯗꯣꯛꯇꯔꯅ ꯅꯪ ꯀꯩꯗꯧꯋꯦ ꯍꯥꯏꯔꯦ ꯑꯩꯁꯦ ꯀꯞꯄꯦ ꯑꯩ ꯁꯤꯅꯤ ꯃꯥꯅ ꯅꯪ ꯅꯥꯔꯦ ꯅꯪ ꯅꯥꯕ ꯅꯪꯅ ꯑꯅꯥꯕ ꯑꯃ ꯁꯦꯕꯥ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯊꯥ ꯃꯈꯥꯏꯃꯨꯛ ꯌꯨꯝꯗ ꯂꯩꯔꯦ ꯃꯣꯏꯅ ꯌꯨꯝꯗ ꯂꯣꯏ ꯂꯥꯏꯌꯦꯡꯕꯤ ꯑꯩ ꯌꯨꯝꯒꯤꯗꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯪꯉꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒ ꯑꯩ ꯁꯤꯒꯤꯗꯤ ꯀꯩꯁꯨ ꯐꯪꯗꯦ ꯑꯩ ꯌꯨꯝꯒꯤꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯪꯉꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯆꯦꯡ ꯊꯤꯜꯂꯛꯀꯅꯤ ꯑꯃ ꯊꯤꯜꯂꯛꯀꯅꯤ ꯑꯉꯥꯡ ꯃꯤꯡ ꯆꯠꯂꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯊꯣꯛꯆꯔꯛꯄꯗꯒꯤ ꯑꯩ ꯌꯨꯝꯗ ꯍꯪꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯪꯖꯗꯦꯕ ꯑꯗꯨꯒ ꯑꯩ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯕ ꯆꯠꯂꯤ ꯑꯩ ꯈꯤꯇꯪ ꯅꯥꯕ ꯍꯧꯔꯛꯄꯗ ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯒꯦ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ ꯃꯥ ꯈꯪꯉꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯂꯥꯛꯑꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩ ꯏꯁꯥ ꯍꯤꯡꯅꯕꯗꯤ ꯑꯩ ꯆꯦꯜꯂꯦꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯃꯣꯏ ꯃꯌꯥꯝꯒꯤꯅꯦꯅ ꯑꯩ ꯈꯜꯂꯒ ꯑꯩ ꯐꯕꯒꯅ ꯑꯩ ꯌꯨꯝ ꯆꯠꯂꯒꯦꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯩ ꯀꯣꯛꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯤ ꯏꯇꯩꯃ ꯑꯩꯁꯨ ꯃꯌꯥꯝꯒ ꯀꯣꯡꯒꯥꯏꯔ ꯈꯟꯕ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯌꯦꯠꯄꯁꯦ ꯌꯥꯝ ꯇꯟꯕꯅꯦꯀꯣ ꯑꯗꯨ ꯇꯟꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯗꯤ ꯚꯔꯥ ꯂꯧꯗꯨꯅ ꯂꯩꯔꯤꯅꯤ ꯏꯝꯐꯥꯜꯗ ꯚꯔꯥ ꯂꯧꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯕꯥꯊꯔꯨꯝꯁꯦ ꯅꯛꯑꯒꯗꯤ ꯑꯩ ꯃꯤꯉꯣꯟꯗ ꯍꯧꯗꯣꯛꯇꯕꯤꯗ ꯁꯠ ꯂꯥꯎ ꯆꯪꯕ ꯌꯥꯔꯦ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯅꯤꯕ ꯑꯇꯩ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯕꯥꯊꯔꯨꯝ ꯀꯩꯀꯥ ꯆꯪꯕꯁꯤꯅ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯉꯒ ꯑꯩ ꯔꯨꯝ ꯑꯃ ꯂꯧꯔ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯔꯨꯝ ꯂꯧꯔ ꯂꯩꯖꯕꯅꯦꯕ ꯔꯨꯝ ꯂꯧꯔ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯃꯌꯥꯝ ꯊꯦꯡꯅꯔꯝꯒꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯥꯛꯑꯒ ꯃꯌꯥꯝ ꯎꯅꯕ ꯄꯨꯟꯕꯁꯦ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯩꯈꯣꯏꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕ ꯀꯔꯝꯕ ꯀꯔꯤ ꯐꯤꯕꯝꯒꯤꯅꯣ ꯈꯪꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯅꯦ ꯑꯩꯁꯨ ꯔꯨꯝ ꯂꯧꯔ ꯂꯩꯖꯩꯁꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯅꯤꯡꯗꯦꯕ ꯌꯥꯔꯤꯈꯩ ꯏꯁꯥꯅ ꯆꯠꯅꯤꯡꯉꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯥꯔꯤ ꯊꯧꯕꯁꯦ ꯑꯩ ꯍꯥꯟꯅ ꯁꯣꯛꯑ ꯃꯇꯨꯡꯗ ꯉꯝꯒꯅꯤ ꯈꯜꯂꯨꯗꯦ ꯑꯗꯨ ꯃꯇꯨꯡꯗ ꯍꯩꯁ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔ ꯈꯣꯡ ꯆꯦꯞꯁꯤꯜꯂ ꯏꯅꯥꯎ ꯑꯃꯒ ꯇꯧꯔꯒ ꯑꯗꯨꯝ ꯇꯝꯃ ꯉꯁꯤꯗꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯏꯇꯣꯝꯗꯅ ꯑꯩ ꯀꯩꯊꯦꯜ ꯆꯠꯄ ꯉꯝꯃꯤ ꯕꯖꯥꯔ ꯇꯧꯕ ꯉꯝꯃꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯝꯅ ꯑꯩꯅ ꯒꯥꯔꯤꯗꯣ ꯈꯥꯝꯈ꯭ꯔ ꯃꯤ ꯑꯇꯣꯞꯄꯅ
ꯑꯩꯅ ꯂꯝꯕꯤ ꯂꯥꯝꯕ ꯄꯥꯏꯕꯤꯅꯕꯗꯤ ꯊꯣꯛꯀꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯕꯠ ꯄꯨꯔꯥ ꯗꯤꯄꯦꯟꯗꯤ ꯇꯧꯕ ꯌꯥꯗꯦꯕ ꯏꯁꯥꯅ ꯉꯝꯃꯦ ꯈꯦꯠꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯗꯗꯥ ꯑꯩꯈꯣꯏꯗꯤ ꯏꯇꯩꯃ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯍꯧꯕ ꯌꯥꯝ ꯐꯩꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯗꯗꯥꯀꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯠ ꯂꯥꯎꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯟꯅ ꯌꯨꯝ ꯄꯥꯜꯍꯧꯔꯒꯗꯤ ꯇꯣꯉꯥꯟ ꯋꯥꯅꯤꯀꯣ ꯄꯥꯟꯗ꯭ꯔꯒꯗꯤꯀꯣ ꯃꯤ ꯍꯥꯏꯁꯦ ꯋꯥꯈꯜꯁꯦ ꯑꯁꯦꯡꯕꯗꯣ ꯑꯗꯨꯗ ꯄꯣꯞ ꯇꯥꯗꯣꯏꯅꯤ ꯃꯃꯥ ꯃꯄꯥ ꯑꯃꯅꯁꯨ ꯐꯠ ꯂꯥꯎꯅ ꯑꯩ ꯏꯆꯥꯁꯦ ꯄꯤꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟꯁꯦ ꯎꯔꯒ ꯐꯠ ꯂꯥꯎꯅ ꯄꯤꯅꯤꯡꯕ ꯄꯣꯛꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯒ ꯁꯨꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡꯗ ꯄꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯈꯜꯁꯦ ꯍꯥꯏꯕꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯗꯗꯥꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯩ ꯑꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯑꯀꯟꯕ ꯊꯣꯛꯏꯁꯦ ꯑꯁꯤꯗꯩꯁꯤ ꯏꯇꯩꯃ ꯂꯩꯍꯧꯕꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯁꯝꯅ ꯍꯥꯏꯕꯅꯤ ꯂꯣꯏꯅ ꯀꯣꯟꯅ ꯆꯍꯤ ꯆꯠꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕ ꯈꯣꯠꯄ ꯑꯩꯒꯤ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯣꯏꯅꯤ ꯂꯥꯛꯑꯣꯏꯗꯕ ꯁꯨꯡꯅ ꯅꯠꯇꯦ ꯑꯩ ꯉꯁꯤ ꯆꯠꯄ ꯉꯝꯃꯛꯏꯁꯦ ꯅꯣꯡꯃ ꯆꯠꯄ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯍꯟ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯁꯣꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯂꯦꯞꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯇꯨꯡꯗ ꯌꯥꯝ ꯊꯤꯅ ꯋꯥꯗꯣꯏꯅꯤ ꯑꯩ ꯐꯤꯕꯝ ꯎꯔꯦ ꯈꯪ ꯂꯩꯅꯤꯅ ꯑꯗꯨꯅ ꯍꯤꯡꯅꯤꯡꯉꯛꯄ ꯄꯣꯛꯇꯕ ꯌꯥꯎꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯜꯂꯤꯕꯅꯤ나 ꯑꯗꯨ ꯋꯥꯈꯜ ꯂꯩꯔꯒꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯑꯗꯨ ꯃꯇꯝꯗꯨꯒ ꯋꯥꯔꯒ ꯁꯤꯒꯦꯔꯥ ꯁꯤꯔꯦ ꯈꯣꯜꯂꯦ ꯇꯥꯔ ꯂꯩꯔ ꯂꯣꯏꯐꯝꯗ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯩꯅ ꯁꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯄꯨꯛꯅꯤꯡꯗ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯑꯩꯁꯨ ꯄꯦꯜꯂꯤ ꯍꯥꯏꯅ ꯇꯥꯛꯆꯕꯅꯤꯕ ꯑꯗꯨꯅ ꯅꯍꯥꯟꯈꯩ ꯂꯥꯛꯄ ꯉꯝꯗꯦꯅ ꯁꯣꯟꯅ ꯆꯠꯄꯀꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯃꯨꯛ ꯆꯠꯀꯅꯤ ꯀꯛꯆꯤꯡꯗ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯑꯗꯨꯝ ꯁꯦ ꯂꯩꯔꯤꯉꯩꯗ ꯆꯠꯈ꯭ꯔꯗꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯊꯣꯛꯏꯀꯣ ꯗꯗꯥ ꯑꯩꯁꯨ ꯊꯕꯛ ꯂꯩꯇ꯭ꯔꯦ ꯗꯗꯥꯗꯧꯅ ꯑꯗꯨꯝ ꯍꯤꯞꯄ ꯂꯩ ꯁꯨꯃꯥꯡ ꯐꯥꯎꯗ ꯊꯣꯛꯇꯦ ꯈꯣꯡ ꯐꯥꯎꯗ ꯎꯞꯇꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯂꯥꯛꯏ ꯀꯥꯟꯗꯗꯤ ꯋꯥꯕ ꯖꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯁꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯔꯨꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯐꯤꯕꯝꯈꯩꯁꯦ ꯑꯗꯨꯃꯥꯏꯅ ꯏꯇꯩꯃꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯈꯟꯕꯅꯤ ꯑꯩꯁꯨ ꯈꯜꯂꯛꯄ ꯌꯥꯎꯏ ꯏꯇꯩꯃꯒꯤꯗꯤ ꯗꯗꯥ ꯂꯩ ꯑꯉꯥꯡ 2 ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯨ ꯉꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯃꯒꯗꯤ ꯋꯥꯈꯜ ꯍꯦꯟꯅ ꯆꯥꯎꯊꯣꯛꯑꯝꯗꯣꯏꯅꯤꯀꯣ ꯑꯗꯨ ꯉꯁꯤꯗꯤ ꯁꯤ ꯐꯤꯕꯝ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯄꯦꯟꯕ ꯍꯥꯏꯁꯦ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯤꯡꯍꯧꯕꯩꯗꯃꯛꯇ ꯉꯁꯤ ꯗꯗꯥ ꯊꯦꯡꯅꯩ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯗ ꯑꯗꯨꯅꯤ ꯑꯩꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯂꯩꯕ ꯅꯠꯇꯦ ꯄꯣꯀꯦꯠ ꯃꯅꯤ ꯈꯔꯗꯣ ꯄꯥꯏꯔꯒ ꯂꯥꯛꯆꯔꯒ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯒꯦꯅ ꯔꯨꯝ ꯂꯧꯔ ꯈꯣꯠꯂ ꯁꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯂꯩꯊꯣꯛꯄ ꯌꯥꯏꯕ ꯗꯗꯥ ꯑꯩꯁꯨꯀꯣ ꯐꯤꯕꯝ ꯆꯥꯗꯕꯅꯦ ꯀꯩꯗꯧꯗꯣꯏꯅꯣ ꯊꯣꯛꯑꯣꯀꯣ ꯑꯗꯨ ꯑꯩꯅꯗꯤ ꯉꯁꯤ ꯁꯤ ꯇꯧꯔꯨꯕ ꯏꯇꯩꯃꯅꯁꯨ ꯉꯁꯤ ꯑꯩꯉꯣꯟꯗ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏ ꯎꯅꯔꯤ ꯅꯠꯇ꯭ꯔꯥꯀꯣ ꯑꯗꯨꯅ ꯑꯩ ꯂꯩꯔꯤꯕ ꯄꯨꯛꯅꯤꯡꯗ ꯂꯩꯕꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯑꯗꯨ ꯇꯧꯋꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯉꯁꯤ ꯂꯩꯔꯛꯄꯗ ꯏꯃꯥꯁꯤꯡ ꯂꯣꯏꯅꯃꯛꯅ ꯑꯩꯉꯣꯟꯗꯁꯨ ꯄꯥꯡꯉꯤꯅꯦ ꯃꯇꯦꯡꯁꯦ ꯉꯁꯤ ꯑꯩꯅ ꯃꯇꯦꯡ ꯅꯤꯖꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯄꯥꯡꯉꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯂꯩꯕꯗ ꯍꯦꯟꯅ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯁꯤꯕ ꯄꯣꯛꯏꯅꯦ ꯑꯩ ꯀꯔꯤꯝꯇ ꯂꯩꯇꯦ ꯆꯦꯡ ꯆꯥꯛꯇꯩ ꯀꯩꯗꯩ ꯏꯃꯥꯁꯤꯡ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯏꯃꯥ ꯗꯗꯥ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔ ꯈꯣꯠꯂꯒ ꯅꯨꯡꯉꯥꯏ ꯂꯩ ꯉꯝꯃꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯤ ꯊꯥꯎ ꯍꯥꯟꯅꯕ ꯁꯦꯟ ꯐꯥꯎꯗ ꯃꯤꯅ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯄꯨꯔꯥ ꯅꯨꯡꯁꯤꯕꯒꯤ ꯑꯩꯁꯨ ꯂꯩꯔꯒ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯤꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯥꯟꯅ ꯍꯜꯂꯝꯃꯅꯤ ꯑꯩꯁꯨ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤ ꯑꯩ ꯗꯗꯥꯒꯤ ꯆꯤꯆꯦꯒꯤ ꯏꯇꯩꯃꯒꯤ ꯑꯦꯀꯥꯎꯟꯗꯨꯒ 500 ꯈꯛ ꯑꯩꯁꯨ ꯁꯤꯒꯤ ꯃꯊꯪ ꯂꯩꯕꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯈꯩꯅꯁꯨ ꯀꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯌꯦꯡꯉꯁꯤ ꯇꯧꯔꯛꯀꯅꯤꯁꯨ ꯈꯜꯂꯦ ꯑꯗꯨꯗꯩꯗꯨ ꯁꯤ ꯃꯊꯪ ꯂꯩꯕꯗꯨꯒ ꯍꯥꯞꯅꯕꯀꯣ ꯅꯪꯒꯤꯗꯨꯒ ꯌꯥꯎꯕ꯭ꯔꯥ ꯖꯤꯄꯦ ꯅꯝꯕꯔꯗꯣ ꯑꯝꯇ ꯅꯝꯃꯨꯅꯦ ꯅꯝꯕꯔꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯏꯇꯩꯃ ꯃꯥꯏꯁꯦ ꯀꯩꯁꯨ ꯌꯥꯎꯗꯕꯅꯤꯅ ꯕꯤꯖꯤꯇꯥꯗꯤ ꯀꯩꯁꯥꯝ ꯕꯤꯖꯤꯇꯥꯗꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛ ꯀꯔꯤ ꯁꯨꯝ ꯆꯥꯏ ꯆꯥꯅꯤꯡꯉꯥꯏ ꯌꯥꯝꯅ ꯂꯩꯔꯕꯅꯤꯅ ꯄꯨꯛ ꯀꯟꯈꯠꯂꯤꯁꯦ ꯂꯩꯕ ꯋꯥꯏꯀꯣ ꯂꯤꯚꯔꯒꯤ ꯆꯥꯛꯈꯥꯎꯒꯤ ꯍꯤꯗꯥꯛ ꯊꯥꯗꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯁꯤꯅ ꯍꯤꯗꯥꯛ ꯂꯩꯊꯣ ꯑꯗꯩ ꯐꯟ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯏꯇꯩꯃꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯄꯗ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯑꯩ ꯋꯥ ꯀꯥꯟꯗꯁꯨ ꯂꯣꯏꯅꯃꯛꯇ ꯇꯥꯟꯅꯒꯅꯤ ꯏꯇꯩꯃ ꯋꯥ ꯀꯥꯟꯗꯁꯨ ꯇꯥꯟꯅꯔꯧ ꯂꯣꯏ ꯇꯥꯟꯅꯔ ꯈꯨꯠ ꯁꯝꯃꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯈꯥꯎꯒꯤ ꯍꯤꯗꯥꯛꯇꯣ ꯑꯗꯨꯗꯤ ꯑꯗꯨ ꯈꯔ ꯂꯩꯁꯤꯜꯂꯛꯑꯣ ꯍꯣꯏ ꯆꯈꯥꯎꯒꯤꯗꯣ ꯑꯇꯩꯗꯤ ꯀꯩ ꯆꯥꯏ ꯀꯩꯅꯣꯗꯤ ꯑꯇꯣꯞꯄ ꯐꯤꯜ ꯐꯥꯎꯗꯧꯅ ꯆꯤꯛꯄ ꯅꯥꯕ ꯈꯣꯠꯄꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇꯕ ꯈꯣꯡꯗꯤ ꯁꯥꯔꯤ ꯁꯥꯒꯠꯂꯛꯄꯀꯣ ꯁꯥꯕꯗꯤ ꯃꯅꯨꯡꯗꯀꯣ ꯀꯥꯏꯗ ꯁꯥꯕꯗꯤ ꯅꯠꯇꯕ ꯑꯗꯨꯝ ꯀꯦꯌꯔ ꯑꯃꯗꯤ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯍꯤꯞꯄ ꯂꯩꯔꯛꯄꯅꯤꯅ ꯂꯩꯔꯨꯔꯀꯥꯟꯗ ꯑꯩꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯦ ꯍꯤꯗꯥꯛ ꯀꯥꯞꯄꯁꯨ ꯑꯩꯅ ꯀꯥꯞꯄꯦ ꯐꯩ ꯌꯥꯝ ꯐꯩ ꯏꯇꯩꯃꯅ ꯑꯩꯅ ꯂꯣꯏ ꯇꯧꯔꯦ ꯏꯇꯩꯃ ꯍꯥꯏꯕ ꯑꯗꯩꯗꯤ ꯆꯤꯆꯦ ꯁꯣꯃꯤ ꯃꯁꯤꯇꯥꯃꯥꯏꯅ ꯑꯃꯨꯛꯀ ꯊꯦꯡꯅꯩ ꯑꯁ ꯑꯗꯨꯅ ꯑꯩꯅ ꯆꯤꯆꯦ ꯁꯣꯃꯤꯗꯣ ꯑꯩꯅ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯅꯥꯝꯃꯁꯨ ꯄꯥꯜꯂꯦ ꯃꯈꯣꯡ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯝ ꯌꯥꯗ꯭ꯔꯣ ꯑꯗꯨꯅꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯗꯤꯅ ꯄꯥꯜꯂꯝ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯅꯠꯇꯦ ꯏꯇꯩꯃ ꯁꯨꯃꯥꯏꯅ ꯈꯜꯂꯣꯕꯀꯣ ꯋꯥꯈꯜꯁꯦ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯪꯕ꯭ꯔꯗ꯭ꯔꯥ ꯈꯔ ꯑꯃ ꯂꯩꯕꯀꯣ ꯈꯔ ꯑꯃ ꯂꯩꯕ ꯋꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯀꯣ ꯂꯦꯡꯉꯒ ꯋꯥꯐꯥꯎ ꯉꯥꯡ ꯉꯝꯗꯕ ꯃꯄꯤ ꯇꯥꯔꯛꯄ ꯚꯥꯞꯇꯤ ꯇꯥꯕ ꯀꯣꯛ ꯅꯣꯝꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦꯗꯅ ꯑꯗꯨ ꯑꯣꯏꯔꯝꯃꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯀꯥꯟꯗ ꯏꯇꯩꯃ ꯅꯨꯡꯉꯥꯏꯒꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ 2 ꯌꯥꯎꯗꯕ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯍꯧꯗꯦ ꯅꯥꯝꯃꯗꯤ ꯍꯤꯡꯍꯧꯔꯦꯗꯅ
ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯄꯦꯟꯊꯣꯛꯇꯣꯏꯅꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯍꯥꯏꯕ ꯀꯩꯅꯣ ꯏꯁꯧꯗꯤ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯍꯣꯏ ꯄꯦꯜꯂꯛꯇꯕꯅꯤꯅ ꯁꯥꯎꯅꯤꯡꯗꯅ ꯑꯗꯨꯝ ꯇꯥ ꯂꯩꯔꯛꯄꯅꯤꯅꯀꯣ ꯁꯥꯎꯅꯤꯡꯉꯛꯄꯅꯦꯕ ꯍꯥꯀꯠꯆꯕ ꯑꯝꯗ ꯍꯣꯠꯂꯣ ꯍꯥꯏꯔꯁꯨ ꯑꯥ ꯁꯨꯝ ꯃꯤꯅ ꯍꯣꯠꯄꯅꯤꯅꯀꯣ ꯑꯥ ꯑꯩꯅ ꯍꯥꯀꯠꯆꯕ ꯁꯤꯅ ꯃꯐꯝꯗꯨꯗꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯑꯩꯒꯤ ꯂꯣꯟꯗ ꯉꯝꯖꯕ 500ꯒ ꯀꯥꯞꯆꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯗꯥꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯑꯩꯐꯥꯎ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯗꯗꯥꯒꯤ ꯍꯤꯗꯥꯛ ꯄꯩꯁꯥ ꯂꯩꯅꯕ ꯍꯤꯗꯥꯛ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯉꯝꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯍꯟꯅꯤꯡꯉꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯗꯗꯥ ꯀꯩꯇꯩꯃꯅꯤ ꯏꯆꯥꯅꯨꯄꯥꯁꯦ ꯂꯥꯛꯑꯦ ꯇ꯭ꯌꯨꯁꯟꯗꯩ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯃꯉꯣꯟꯗ ꯑꯩ ꯃꯤꯡ ꯀꯩꯀꯥ ꯍꯪꯖꯔꯛꯀꯦꯀꯣ ꯑꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯃꯤꯡ ꯂꯟꯆꯦꯟꯕ ꯀꯧ ꯂꯥꯟꯆꯦꯟꯕ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯈꯣꯏ ꯉꯥꯏꯔꯝꯃꯤꯁꯦ ꯑꯩ ꯇꯨꯏꯁꯟ ꯆꯠꯂꯨꯕ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯏꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯆꯠꯀꯅꯤ ꯍꯥꯏ ꯎꯝ ꯆꯨꯝꯕ꯭ꯔꯥ ꯎꯝ ꯌꯥꯝ ꯐꯩ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯅꯣ 7 ꯇ꯭ꯌꯨꯁꯟ ꯆꯠꯂꯒ ꯐꯖꯅ ꯄꯥꯎ ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯣꯠꯅꯧꯀꯣ ꯎꯝ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯕꯕꯥꯁꯨ ꯅꯪ ꯂꯩꯔꯤꯁꯦ ꯎꯔꯤꯁꯤꯅꯦꯀꯣ ꯕꯕꯥ ꯃꯁꯥ ꯉꯝꯗꯕꯅꯤ나 ꯃꯃꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯅꯣꯏꯅ ꯆꯥꯎꯔꯛꯑꯒ ꯅꯣꯏꯅꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯃꯒ ꯊꯕꯛ ꯑꯃ ꯁꯨꯔꯒ ꯃꯣꯏꯕꯨ ꯌꯦꯡꯁꯤꯟꯒꯗꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯄꯤꯕꯅꯤꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤꯀꯣ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯥꯟꯅꯧ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯉꯥꯏꯍꯥꯛ ꯑꯣꯠꯄ ꯃꯇꯝꯗꯁꯨ ꯑꯣꯠꯀꯗꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯨꯡ ꯑꯃꯅꯤ ꯄꯥꯊꯣꯛꯀꯗꯕꯅꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯆꯠꯀꯗꯕꯅꯤ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯃꯇꯝ ꯇꯧꯒꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀꯀꯥꯁꯦ ꯂꯝ ꯂꯥꯞꯇꯩ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯕꯕꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯁꯤ ꯄꯥꯎ ꯐꯪꯕꯗꯩ ꯎꯅꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯀꯀꯥ ꯈꯣꯏꯁꯨ ꯂꯩ ꯑꯁꯤꯗ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯅꯪꯁꯨ ꯈꯪꯅꯔꯦꯗꯅ ꯅꯪꯕꯨ ꯉꯁꯥꯏꯗꯩ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯕꯕꯥ ꯃꯃꯥ ꯂꯨꯅ ꯇꯧ ꯅꯪꯅ ꯑꯍꯟꯅꯤꯀꯣ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯅꯪꯅ ꯑꯍꯟꯅꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯂꯨꯅ ꯇꯧ ꯑꯗꯨꯒ ꯅꯪ ꯑꯍꯟ ꯑꯃꯅꯤ ꯍꯥꯏꯗꯣ ꯅꯁꯥꯗꯨ ꯈꯔ ꯈꯪꯖꯤꯜꯂ ꯊꯝꯃꯣ ꯑꯩꯁꯦ ꯕꯕꯥ ꯃꯃꯥꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅꯤꯀꯣ ꯑꯩꯁꯦ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯗꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯩꯕꯨ ꯉꯥꯡꯉꯤꯁꯦ ꯐꯅꯕꯅꯤꯅ ꯈꯜꯂꯣꯀꯣ ꯆꯥꯎꯔꯛꯈꯩ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯅꯤꯀꯣ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯄꯨꯡ ꯁ꯭ꯀꯨꯜ ꯆꯠꯂꯝꯕ꯭ꯔꯣ ꯉꯁꯤ ꯕꯟꯕ꯭ꯔꯥ ꯆꯠꯂꯤ ꯆꯠꯂꯝꯕ꯭ꯔꯥ ꯄꯨꯡ ꯀꯌꯥꯗꯒꯤ ꯆꯠꯂꯦ ꯁ꯭ꯀꯨꯜ 5:30 ꯌꯥꯝ ꯉꯜꯂꯤꯀꯣ ꯄꯨꯡ 5 11 ꯑꯣ ꯑꯌꯨꯛ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯒꯣꯕꯤꯟꯗꯒꯥꯝꯒꯤ ꯀꯤꯗ ꯁ꯭ꯀꯨꯜ ꯍꯥ ꯒꯣꯕꯤꯟꯗꯒꯥꯝꯒꯤ ꯀꯤꯗ ꯁ꯭ꯀꯨꯜ ꯑꯣ ꯑꯗꯣ ꯅꯪ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯄꯥꯕꯗꯧ ꯇꯧꯏ ꯑꯩꯈꯣꯏ ꯀꯀꯥ ꯁꯤꯕꯥꯅꯟꯗ ꯑꯗꯨꯃꯥꯏꯅ ꯅꯪ ꯆꯥꯗ꯭ꯔꯕꯣ ꯏꯆꯥ ꯆꯥꯗ꯭ꯔꯕꯣ ꯃꯁꯥ ꯌꯥꯝ ꯐꯩꯌꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯒ꯭ꯌꯥꯟꯁꯨ ꯇꯥꯒꯅꯤ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 6, 7 ꯀꯥꯔꯛꯏꯕꯅꯤꯅ ꯇꯞ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯤ ꯅꯨꯄꯤ ꯃꯆꯥꯒ ꯅꯨꯄꯥ ꯃꯆꯥꯒ ꯍꯥꯏꯁꯦ ꯑꯗꯨꯝ ꯏꯇꯣꯞ ꯇꯣꯞꯄꯅꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯈꯤꯇꯪꯈꯛ ꯃꯇꯝ ꯆꯪꯕꯅꯦ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯅꯤ ꯃꯥꯕꯨꯁꯨ ꯎꯅꯔꯦ ꯑꯇꯣꯝꯕꯁꯨ ꯎꯅꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯠꯂꯝꯗꯥꯏ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯁꯨ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯈꯪꯅꯕ ꯍꯥꯏꯁꯦ ꯑꯝꯇꯪ ꯂꯥꯛꯑ ꯄꯨꯟꯈ꯭ꯔꯗꯤꯀꯣ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯒ ꯗꯗꯥꯕꯨꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯍꯥꯏꯇꯥꯔꯦꯗꯅ ꯃꯥꯏ ꯂꯥꯎ ꯀꯣꯏꯊꯣꯔꯛꯑꯣ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯂꯝꯕꯤ ꯊꯣꯛꯑꯁꯨ ꯍꯦꯛꯇ ꯆꯪꯉꯛꯑꯣ ꯍꯣꯏ ꯑꯗꯨꯒ ꯏꯆꯤꯜ ꯑꯗꯨꯗꯤ ꯏꯅꯥꯎꯅ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯗꯗꯥ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯕꯤꯔ ꯂꯩꯍꯧꯔꯣ ꯐꯔꯦ ꯐꯔꯦ ꯀꯣ ꯁꯣꯏꯗꯅꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯅꯪꯁꯨ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯧꯔꯣ ꯑꯣꯏꯕ ꯏꯇꯩꯃꯗ ꯑꯗꯨꯝ ꯍꯥꯏꯈꯣ ꯃꯥꯅꯦ ꯃꯥꯅꯦ ꯏꯇꯩꯃ ꯂꯩꯔꯦ ꯏꯆꯥꯎꯁꯦ ꯃꯥ ꯆꯥꯎꯔꯅꯤ ꯂꯩ ꯏꯆꯥ ꯅꯨꯄꯥꯁꯨ ꯂꯩꯔꯦ ꯃꯥ ꯂꯩꯕꯩ ꯀꯣ ꯆꯥꯎꯊꯣꯛꯏꯅꯤꯗ ꯏꯇꯩꯃ ꯂꯩꯕꯩ ꯆꯥꯎꯊꯣꯛꯀꯗꯕꯅꯤ ꯎꯝ ꯁꯤꯕꯥꯅꯟꯗ ꯆꯥꯎꯊꯣꯛꯏꯗꯧꯅ ꯉꯁꯤ ꯎꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯗꯕ ꯑꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯗꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯀꯞꯄ ꯍꯧꯒ꯭ꯔꯗꯤ ꯄꯪꯀꯞꯇ ꯀꯞꯄꯦ ꯀꯞꯇ꯭ꯔꯦ ꯏꯇꯩꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯇꯩꯃ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯁꯦ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏꯁꯨ ꯗꯗꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯠꯂꯨꯔꯣ ꯕꯥꯏ 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 ꯆꯠꯂꯣ ꯕꯥꯏ ꯕꯥꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏ ꯄꯣꯊꯥ ꯀꯟꯈꯠꯄ ꯂꯩꯕꯤꯌꯨꯀꯣ ꯑꯣꯏꯖꯔꯒꯦ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯏꯇꯩꯃ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯍꯪꯕꯤꯔꯤꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯗꯦ ꯍꯣꯏ ꯑꯗꯣ ꯏꯊꯟꯗ ꯍꯤꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯤꯡꯃꯤꯟꯅꯔꯤ ꯍꯤꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯤ ꯍꯥꯏꯕꯒꯤ ꯑꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯉꯝꯕ ꯉꯝꯖꯕ ꯃꯇꯦꯡꯗꯣ ꯑꯗꯨꯝ ꯇꯧꯅꯁꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯅ ꯅꯪꯒꯤ ꯐꯦꯟꯔꯥ ꯑꯣ ꯐꯦꯟꯒꯤ ꯃꯈꯜ ꯁꯨꯔꯝꯃꯤꯖꯥꯠꯅꯤ ꯆꯠꯂꯨꯏꯀꯣ ꯏꯇꯩꯃ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯒꯦ ꯗꯗꯥ ꯆꯠꯂꯣ